Serolamada social activist Sire Asankasan Kuyekpiba Sadong Beles Urkul Kamjong District ki to the Honorable Chief Minister Government of Manipur da subject thamliba marue wapam point kharana Kuki militants armed group amasum anti-social elements singna National Highway 202 da threat intimidation amasum obstruction sing tawriba sidigi athubada aswe angam yaudana transporter sing students sing patient government employees trader na amasum ordinary villagers sing sathok chasin tawbada athubada free amasum se passes oinanabagi damakta CM the address to roles makhata na palibana ikai khumna bada matik sara basarna yam alarming oiriba kamzo amasum ukhul district ki samnafam oiriba goltabi tu litangi Marakta lariba lambi National Highway 202 gi paringasida miyeng sangbinaba wafam address tawbaga loina Kamjong district ki Thoi Hills ta sakhangdaba miyeni hatkibaga communal tension litan sangkhai jagada NH 202 da sadoksin tawba gari singda blocking tawba athingba piba amasum Khudong sadaba kaya district ani nanghalle haiba wafam kaya ma makhatana su phongdokli Makhatana maru eba point mari satar demand on thamlakli hairiba demand sing asidi ahanmada NH 202 National Highway 202 vulnerable status oiba jaga sing da ahenwa security deployment tawgadabne haiba point ahanmada thamle du anisuba point dana sungsoi soidana civilian khudima masum vehicle sing akia khang yaudana guarantee yauna free and safe passes oina satlangadabani haibasini ahum suba point da Khurai matik sana pairba koki militant sing hairiba National Highway da saroksin tawbada ayat apan piriba sigi mathakta akan be action lokhalkadabani haibasini sathok chasin tawba amasum transport tawbada gari asoi angam yaudanabagi damakta matam supada haibadi regular security patrol amasum checkpoint sing hangdokadabani haiba wafam yaunu su phongdorakli Khurai ahong pungda lamta thagi aroiba saroi khangbagi laithok pangthoknanaba sana kunungi Uttara Sanglin ki Maikaidigi Sangnana Bohonavada Mapamadugi Teli Singa court ki case Taunaki Lai Haiduna State Police Amadi Central Force in the thing Badagi Muknakhre Ngarang Malem Pungam Latibu Mars Taragatreta Chusampur Sangadana Manipur Miam Maruina Chusampurda Libiriba Chusampurda based over civil society organization Singi Mapamda Aduga Maruina state government request Amakatang Tawdaba yadaba matang amakak laiba maramna ngasigi video asi Manipur miyam da thadok janaba thorang tawjabani maruoina aihangna huji Manipur visit oina haiba tare cycling for peace in Manipur haiba thim da nahan haukiba March ki tang 12 dagi Bishnupur district ki Lamangdong Kaithel dagi aihaki peace solo ride expedition chatpa hokjakraba matung ngarang asi ai Kaksing district ki manung chana laiba Palel da ai hall tawduna laijabani Mafam asida hall tawna mafam asida lairiba atopa community gi silinau singa suwari sanajare harakanda aigi peace campaign asi mafam asida mapung phana makha chathajari adumoina ma lagliba March ki tang 10 ga tayad asida ai Chuchampur da changnanabagi damakta ai haki chapchaba phiret leijai maruoina hanga chatkadori ba khongsat asidi Manipur gi tonga ba district 13 makta phawduna chatkadaba adugumlaba peace awareness rally amakhak oiba maramna Chuchampur da based over civil society organization pumna mangnasu aihaki khongchat asida mapung phana sogatpire harakanda Manipur da mahausa gum peace and normalcy porakna bahona bada maikai adonggi miyamna su chapchaba initiative adu Loubiyu na aihaki khongchat asi mapung phana support tawhan biu haibagi aingonda miyam da appeal amakhak su tawjari loina na ihangna lakadoriba khongchat asida maruina state government ki side tagi maruiba authority singasu ehaki khongchat asida matik chaba cooperation pibiduna ehaki santi ki khongchat asi mapung phahana na bohona badasu chapchaba thodang lohonjani adumoina ma ehangna Manipur gi state asigi chief minister governor amasu home minister dasu ehangna tangkak anirak thokna ai baserol sing pisinduna ehaki khongchat asigi matang da khangan gi balairabasu state government ki side tagi ai base oina reply lakpagi pot amadi laitri adumoina ma Manipur miyam gi interest ta ehaki khongchat asidi chatpa haukhrabanina soidana lagliba March ki tang 13 asida Chuchampur lansinduna ehaki campaign asi makha chathanaba sem saba loijare haiba wafam asi lebak miyam da thamjari
ngasi akoi inak ta phambiri ba isa malem thongamna santi gi puba pausel puduna akoi India gi atopa state manga da su koi na salur matungda Manipuri district ani mapung phana chakhar matong ngasi akoi Kaching district sida thungakuna akoi da ngasi hol tawduna leire chi mana puri ba santi gi pausel puri ba mayam sida lamdam sida leiri ba khuting makna support tawbiyo na hoji tungda chatkadori ba magi atopa district na chali ba khongsak sida so lampham phamdu gi leibiri ba phuruk khudimak jati khuting makna isagi khongsak sibo santi gi khongsak sibo support tawbiyo haina palel site leiba maira ba gi site gi mayam da apil makak Malem ngan ba mihat janing da ba fongdok tuna GAC na sinduna wakat mi pam sa takri wakat mi pam aduna malem ngan bagi loy na biyam di masanu pisu saru yaki Aigi puroi ba suk matati na hat pa aigi puroi ba hat pa mi hat pa puthok ribo aigi puroi ba gachi bhag sang lo biro mane yum pu ne macha jing ji mane chim ne ai jen ji ki do ko natti ye ai ri cha ji ka mai chim doi no praja me amna aigi puroi ba hat pa mi hat pa puthok na ba deng bang mi yo ay kulo na ye ay sa bating jari Telangana gi accident da mari Sire kaya na Sokle Telangana gi Nizamabad district ta ngarang kana thauduna lakpa bus ama mathak makha on badigi mioi mari sikhibaga loina atopa kaya amana Sokle haina police na phungdokri police officer amana phungdokpigi matungina bus adu passenger kun khomdoi puraga Hyderabad ki Maharashtra ki Makola tamna sakhibani magnai ngangan bada bus adu Nizamabad ki Indalwai manakta mathak makha on baduda mioi ahum khudak sibaga loina atopa kaya amana sokki asok pasing adu khudak hospital pukaki dubo asok pa amasu lekan abangam dana siki haina official singdana phungdokli driver na thoksa daba amasum bus adu ka hena kana thobadigi accident adu thokiba oiram pe haina thajanari haina su paw man makha tana su phungdokli amarom dana Meghalaya gi hingsa na sogoliba mafam singda ngarang su curfew komthoki Miyar tangai fadana sangba polam sing leiba ngamnabagi damag Meghalaya gi hingsa na sogoliba district ani da thamliba curfew ngarang tungan matam gi oina komthokri haina official singna phongtokri official singdu ki matungina West Garo Hills district ki oina ngarang ayuk pung 8 dagi numiyungba matung pung ama phawba pung 8 curfew komthoki Thangnana leiba East Garo Hills district na ngarang ayuk pung 9 nagi numidang wairam pung 5 phawba pung 8 curfew komthok henasu makoina phongdokli district ani makta ngarang curfew komthok lingai manungda miyoi kya thoknarakpaga loinana makoi gi darkar oiba polam sing leina bu phangkhi henasu pawmuna makhatana su phongdokhi